ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯁꯤꯡꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯕꯒꯤ ꯃꯥꯂꯪ ꯍꯨꯝꯂꯝꯃꯤ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯑꯆꯝꯕ ꯌꯨꯝꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯕ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯁꯥꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯇꯥꯟꯐꯝꯁꯤꯡꯕꯨ ꯑꯃꯅ ꯑꯃꯗ ꯌꯦꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯡꯊꯤꯅꯕ, ꯇꯨꯀꯠꯆꯕꯒꯤ ꯆꯟꯅꯐꯝ ꯂꯩꯔꯝꯗꯦ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯄꯨꯟꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯛꯉꯥꯎꯅꯈ꯭ꯔꯤꯕ ꯑꯁꯤ ꯀꯗꯣꯝꯗꯅꯣ? ꯑꯌꯥꯡꯕ ꯃꯇꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗꯒꯤ ꯂꯥꯞꯊꯣꯛꯅꯍꯟꯈ꯭ꯔꯕ, ꯌꯦꯛꯅꯕ, ꯌꯦꯡꯊꯤꯅꯕ, ꯀꯜꯂꯛꯄ, ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯒꯨꯝ ꯀꯜꯍꯟꯈ꯭ꯔꯦ꯫ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯤ ꯅꯨꯡꯁꯤꯅꯕ, ꯃꯤꯅꯨꯡꯁꯤ ꯎꯠꯅꯕ ꯃꯁꯤꯗꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯤꯠꯀꯨꯞ ꯑꯅꯤꯈꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯕꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯣꯠ ꯅꯩꯔꯒ ꯃꯥꯡ ꯇꯥꯛꯍꯟꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯑꯗꯨꯒꯨꯝꯂꯕ ꯁꯥꯟꯇꯤ ꯂꯩꯕ ꯁꯃꯥꯖ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄ, ꯑꯗꯨꯒꯨꯝꯂꯕ ꯇꯥꯏꯕꯪ ꯑꯃ ꯁꯦꯝꯒꯠꯄ, ꯃꯐꯝꯗꯨꯗ ꯅꯨꯡꯁꯤꯕ